ꯊꯥꯁꯤꯒꯤ ꯇꯥꯡ ꯑꯃꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯔꯤꯝꯁ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯥꯛꯇ ꯂꯩꯕ ꯂꯝꯐꯦꯜ ꯈꯨꯅꯧ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝ 18ꯗ ꯏꯚꯤꯛꯁꯟ ꯅꯣꯇꯤꯁ ꯊꯦꯠꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤꯅ ꯂꯨꯆꯤꯡꯕ ꯅꯨꯄꯤ ꯄꯔꯁꯣꯅꯦꯜ ꯌꯥꯎꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯂꯝꯐꯦꯜ ꯈꯨꯅꯧꯗ ꯈꯨꯟꯗꯥꯔꯤꯕ ꯌꯨꯝꯁꯤꯡꯒꯤ ꯒꯦꯠꯇ ꯏꯚꯤꯛꯁꯟ ꯅꯣꯇꯤꯁ ꯊꯦꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯈꯪꯅꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯣꯇꯤꯁ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯦꯠꯄ ꯌꯥꯔꯣꯏ, ꯁꯨꯇꯤ ꯅꯠꯇꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯦꯠꯀꯗꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤ ꯀꯣꯔꯠꯇ ꯍꯧꯖꯤꯛ ꯀꯦꯁ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯁꯤꯚꯤꯜ ꯖꯖ ꯖꯨꯅꯤꯌꯔ ꯗꯤꯚꯤꯖꯟ ꯏꯝꯐꯥꯜ ꯋꯦꯁ 1ꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯇ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯀꯦꯁ ꯑꯁꯤꯒꯤ ꯅꯦꯛꯁ ꯍꯤꯌꯔꯤꯡ ꯑꯁꯤ ꯑꯣꯛꯇꯣꯕꯔ 8ꯗ ꯆꯠꯊꯒꯗꯕꯅꯤ꯫ ꯗꯤꯐꯦꯟꯗꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯤꯌꯔꯤꯡ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯤꯇꯟ ꯑꯣꯕꯖꯦꯛꯁꯟ ꯁꯕꯃꯤꯠ ꯇꯧꯕ ꯌꯥꯒꯅꯤ꯫ ꯄꯤꯇꯤꯁꯅꯔꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯏꯃꯔꯖꯦꯟꯁꯤ ꯁꯤꯆꯨꯑꯦꯁꯟ ꯂꯥꯛꯂꯕꯗꯤ ꯀꯣꯔꯠꯅ ꯇꯥꯒꯅꯤ ꯍꯥꯏꯅꯁꯨ ꯑꯦꯛꯁꯇ꯭ꯔꯦꯛ ꯑꯣꯔꯗꯔ ꯀꯣꯄꯤ ꯑꯗꯨꯗ ꯄꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯜ ꯈꯨꯅꯧ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯣꯁꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ ꯁꯤ.ꯑꯦꯁ. ꯕꯤꯖꯣꯏꯅ ꯍꯥꯏ ꯂꯝꯐꯦꯜ ꯈꯨꯅꯧꯗ ꯈꯨꯟꯗꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯃꯇꯝ ꯑꯃꯒꯤ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯛꯄ ꯆꯍꯤ 90 ꯍꯦꯜꯂꯛꯂꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤ ꯄꯨꯂꯞ ꯏꯚꯤꯛꯁꯟ ꯇꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯁꯥꯅꯕ ꯊꯧꯔꯥꯡ ꯑꯃ ꯆꯠꯊꯔꯛꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯀꯦꯁ ꯐꯥꯎꯕ ꯊꯥꯡꯒꯠꯇꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯁꯤꯖꯟ ꯑꯗꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅꯁꯨ ꯁꯦꯞꯇꯦꯝꯕꯔ 19 ꯐꯥꯎꯕ ꯁ꯭ꯇꯦꯇꯁ ꯀꯣ ꯊꯝꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯛ ꯑꯃ ꯃꯣꯏꯅ ꯍꯨꯔꯥꯜꯂꯒ ꯕ꯭ꯂꯦꯛꯇ ꯃꯠꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯠꯁꯤ ꯌꯥꯝ ꯊꯤꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯌꯥꯝ ꯂꯨꯔꯤꯁꯤ ꯑꯩꯈꯣꯏꯅ ꯂꯣꯋꯔ ꯀꯣꯔꯠ ꯁꯤꯚꯤꯜ ꯀꯣꯔꯠ ꯖꯨꯅꯤꯌꯔ ꯗꯤꯚꯤꯖꯟꯗ ꯀꯦꯁ ꯑꯃ ꯀꯨꯏꯔꯕ ꯑꯃ ꯂꯩꯔꯤꯑꯕ꯫ ꯍꯥꯏꯔꯤꯕ ꯀꯦꯁꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯆꯍꯤ 90 ꯍꯦꯜꯂꯦ, ꯃꯔꯝꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯇꯥ ꯄꯤꯕꯤꯔꯣꯅ ꯃꯗꯨꯒꯤ ꯀꯦꯁꯇꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯆꯠꯊꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯄꯤꯇꯤꯁꯅꯔꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯅꯤ, ꯑꯗꯨꯗꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯅ ꯗꯤ.ꯁꯤ. ꯃꯁꯥꯃꯛꯅꯤ ꯒꯣꯔꯃꯦꯟꯠꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯒ ꯃꯥꯒ ꯀꯦꯁ ꯇꯧꯅꯔꯤ ꯖꯨꯗꯤꯁꯤꯌꯦꯜ ꯖꯖ ꯑꯃꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯔꯤꯅꯦꯕ꯫ ꯑꯗꯨꯒ ꯃꯥꯅ ꯖꯨꯗꯤꯁꯤꯌꯦꯜ ꯖꯖꯁꯦ ꯊꯣꯛꯅ ꯀꯥꯟꯊꯣꯛꯑꯒ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯇꯥ ꯄꯤꯔꯤꯁꯦ ꯍꯥꯏꯔꯤꯕ ꯗꯤ.ꯁꯤ.ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯖꯖ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ꯭ꯔꯥꯒ ꯑꯗꯨꯗꯤ ꯀꯣꯔꯠ ꯊꯝꯃꯨꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩ? ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯉꯥꯛꯇꯅ ꯀꯣꯁꯤ ꯔꯥꯁꯤ ꯇꯧꯒꯗꯧꯔꯤꯁꯦ ꯀꯣꯔꯠ ꯃꯨꯊꯠꯄꯤꯔꯣ, IAS ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯅ ꯄꯥꯜꯍꯟꯕꯤꯔꯣ꯫